ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯥꯌꯥ ꯈꯨꯜ ꯑꯗꯨꯗ ꯂꯩꯕꯤ ꯂꯩꯁꯥꯕꯤꯅꯤ꯫ ꯃꯜꯂꯕ ꯌꯨꯝ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯈꯛꯇ ꯂꯩꯔꯛꯄꯅꯤ꯫ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯔꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯅꯤ꯫ ꯌꯨꯝꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯁꯪꯒꯣꯏ ꯃꯆꯥ ꯑꯃ ꯂꯩ꯫ ꯁꯪꯒꯣꯏ ꯃꯆꯥ ꯑꯁꯤꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯆꯐꯨ ꯁꯥꯏ꯫ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯆꯐꯨ ꯁꯥꯕꯒꯤ ꯁꯤꯟꯐꯝ ꯑꯁꯤ ꯆꯠꯊꯔꯛꯄꯅꯤ꯫ ꯑꯃꯗꯒꯤ ꯑꯃ ꯃꯊꯪ ꯃꯊꯪ ꯁꯝꯊꯍꯧꯗꯨꯅ ꯉꯁꯤꯗꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯆꯐꯨ ꯑꯃꯨꯛ ꯁꯥꯔꯤ꯫ ꯇꯣꯝꯕꯤꯅ ꯀꯩꯊꯦꯜꯗ ꯆꯐꯨ ꯌꯣꯜꯂꯤ, ꯃꯌꯥꯅ ꯃꯌꯨꯝꯗ ꯆꯐꯨ ꯁꯥꯏ꯫ ꯇꯣꯝꯕꯤꯁꯨ ꯃꯔꯛ ꯃꯔꯛꯇ ꯆꯐꯨ ꯁꯥꯕ ꯌꯥꯎꯁꯤꯜꯂꯤ꯫ ꯁꯪꯒꯣꯏ ꯑꯗꯨꯗꯅ ꯃꯌꯥꯅ ꯆꯐꯨ ꯁꯥꯔꯤ꯫ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦꯀꯣ ꯃꯁꯦ꯫ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯋꯥꯕ ꯖꯥꯠꯅꯤ꯫ ꯃꯤꯒꯤ ꯄꯤꯒꯗꯕ ꯆꯐꯨꯁꯨ ꯃꯁꯤꯡ ꯁꯨꯗ꯭ꯔꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯗꯨꯕꯨ ꯀꯩꯊꯦꯜ ꯆꯠꯀꯗꯧꯔꯤꯕ ꯖꯥꯠꯂꯥ? ꯃꯌꯥꯅ ꯃꯈꯣꯜ ꯈꯔ ꯍꯧꯅ ꯃꯃꯥꯕꯨ ꯀꯧꯏ꯫ ꯏꯃꯥ! ꯍꯣꯏ ꯏꯃꯥ! ꯀꯩꯊꯦꯜꯗ ꯆꯠꯀꯗꯣꯏꯔꯣ ꯉꯁꯤꯁꯨ? ꯇꯣꯝꯕꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏ, ꯆꯠꯄ ꯍꯥꯏꯕꯕꯨ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯆꯥꯛ ꯑꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯝꯒꯦ ꯇꯧꯕꯅꯤ꯫ ꯏꯟꯗꯣꯟ ꯑꯃꯨꯕꯤꯅ ꯆꯐꯨ ꯈꯔ ꯄꯤꯌꯨ ꯍꯥꯏꯕꯗꯣ ꯃꯁꯤꯡ ꯁꯨꯗ꯭ꯔꯤꯀꯣ ꯏꯃꯥ꯫ ꯁꯥꯗꯨꯅ ꯂꯩꯕ ꯈꯔꯗꯨꯁꯨ ꯏꯃꯥꯅ ꯑꯃꯨꯛ ꯀꯩꯊꯦꯜꯗ ꯄꯨꯈ꯭ꯔꯦ꯫ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯃꯥ? ꯃꯍꯥꯛꯅ ꯍꯥꯏꯔꯝꯕꯗꯨꯕꯨ ꯆꯐꯨ 10 ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯍꯧꯖꯤꯛꯄꯨ ꯆꯐꯨ ꯀꯌꯥ ꯁꯥꯔꯒꯦ? ꯁꯤꯒ 3ꯇꯤ ꯁꯨꯔꯤ꯫ ꯌꯥꯝꯗ꯭ꯔꯦꯗ ꯑꯗꯨꯗꯤ꯫ ꯏꯃꯥꯅꯦ ꯀꯩꯊꯦꯜꯗ ꯐꯠ ꯆꯠꯂꯨꯈꯤꯒꯦ꯫ ꯆꯐꯨ ꯂꯩꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯉꯔꯥꯡ ꯍꯥꯏꯔꯝꯕꯅꯤ꯫ ꯀꯩꯊꯦꯜ ꯐꯝꯗꯨꯅ ꯁꯦꯟ ꯈꯔ ꯇꯦꯛ ꯇꯦꯛ ꯇꯥꯟꯕꯅꯤꯅ ꯍꯦꯛ ꯂꯦꯞꯊꯣꯛꯄꯁꯨ ꯌꯥꯗꯦꯗꯣ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯅ ꯀꯔꯤꯅꯣ ꯍꯦꯛ ꯁꯥꯕ ꯍꯥꯏꯗꯨꯅꯤ꯫ ꯆꯥꯛꯄꯨ ꯂꯣꯏꯔꯕ꯭ꯔꯣ ꯏꯃꯥ? ꯂꯣꯏꯔꯒꯨꯝꯕꯅꯤ꯫ ꯏꯟꯁꯥꯡ ꯊꯨꯝ ꯊꯥꯛꯂꯒ ꯌꯥꯔꯅꯤ꯫ ꯏꯃꯥꯁꯨ ꯈꯔ ꯆꯥꯔꯒ ꯆꯠꯈꯤꯒꯦ꯫ ꯅꯪꯁꯨ ꯄꯨꯟꯅ ꯁꯥꯍꯧꯔꯁꯤꯗꯅ꯫ ꯁꯤ ꯂꯣꯏꯁꯤꯟꯗꯅ ꯀꯃꯥꯏ ꯆꯥꯗꯣꯏꯅꯣ? ꯏꯃꯥꯒꯤ ꯁꯔꯨꯛꯇꯣ ꯊꯤꯔꯒ ꯑꯗꯨꯝ ꯆꯥꯕꯤꯈ꯭ꯔꯣ꯫ ꯑꯩ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯆꯥꯔꯒꯦ꯫ ꯅꯪꯅ ꯍꯣꯔꯦꯟ ꯆꯥꯔꯒꯦ ꯍꯥꯏꯔꯒ ꯆꯥꯔꯝꯗꯕꯤ ꯂꯩꯔꯝꯕꯁꯦ ꯀꯌꯥꯝꯗꯤ ꯌꯥꯝꯂꯦ꯫ ꯆꯥꯕ ꯊꯛꯄꯁꯨ ꯑꯃꯠꯇ ꯃꯇꯝ ꯅꯥꯏꯗ꯭ꯔꯦ꯫ ꯅꯁꯥꯗꯣ ꯅꯥꯔꯛꯄ ꯁꯣꯏꯔꯣꯏꯀꯣ ꯅꯪ꯫ ꯆꯥꯅꯤꯡꯗ꯭ꯔꯗꯨꯅ ꯇꯧꯕꯅꯤ꯫ ꯆꯥꯅꯤꯡꯕ ꯀꯥꯟꯗ ꯌꯥꯝꯅ ꯆꯥꯔꯒ ꯂꯣꯏꯔꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯇꯣꯝꯕꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯃꯌꯥꯅ ꯆꯐꯨ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯁꯥꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯧꯄꯥ ꯅꯨꯄꯥ ꯑꯃ ꯂꯥꯛꯏ꯫ ꯊꯣꯏꯕꯅ ꯃꯁꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯆꯦ ꯆꯐꯨ ꯁꯥꯔꯤꯔꯣ? ꯊꯣꯏꯕ ꯅꯪ ꯂꯥꯛꯏꯔꯣ? ꯏꯆꯦ ꯆꯐꯨ ꯁꯥꯔꯤꯅꯤ꯫ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯂꯨ ꯂꯥꯎ꯫ ꯍꯣꯏ ꯏꯆꯦ꯫ ꯊꯣꯏꯕ ꯐꯝꯊꯩ꯫ ꯃꯌꯥꯅ, ꯀꯔꯤ ꯂꯩꯔꯒꯦ ꯅꯪꯕꯣ? ꯏꯃꯥꯅ ꯁꯦꯜ ꯂꯧꯔꯨꯆꯣ ꯍꯥꯏꯅ ꯂꯥꯛꯏꯅꯤ꯫ ꯁꯦꯜ ꯍꯥꯏꯕ? ꯑꯣ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯏꯃꯥꯕꯨꯒꯤ ꯁꯦꯜꯗꯣ ꯄꯤꯊꯣꯛꯀꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯈꯔꯁꯨ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯕꯨ ꯁꯦꯜ ꯑꯗꯨꯕꯨ ꯁꯨꯔꯨꯝꯈꯤꯒꯗ꯭ꯔꯅꯦ? ꯊꯣꯏꯕ ꯅꯪ ꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯂꯝꯈꯣꯀꯣ꯫ ꯏꯆꯦ ꯅꯪ ꯁꯦꯜ ꯂꯩꯇ꯭ꯔꯗꯤ ꯇꯣꯛꯑꯣꯗ꯫ ꯏꯃꯥꯅ ꯍꯪꯂꯨꯆꯣ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯏꯃꯥꯗ ꯏꯆꯦ ꯂꯩꯍꯧꯗꯦꯅ ꯍꯥꯏꯔꯒꯦ꯫ ꯌꯥꯅꯤꯗ, ꯏꯆꯦ ꯄꯤꯒꯦ꯫ ꯅꯪ ꯐꯝꯃꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯌꯥ ꯏꯃꯨꯡꯗ ꯆꯪꯉꯤ꯫ ꯑꯩꯅ ꯊꯝꯈꯤꯕ ꯁꯦꯜꯗꯨꯕꯨ ꯁꯤꯗ ꯂꯩꯔꯦ꯫ ꯁꯦꯜꯁꯦ ꯁꯨꯗꯤ ꯁꯨꯗ꯭ꯔꯤꯁꯦ ꯑꯩꯕꯨ ꯁꯤꯗꯒꯤꯁꯨ ꯍꯦꯟꯅ ꯂꯩꯇꯦ꯫ ꯏꯃꯥꯗ ꯂꯩꯔꯝꯒꯗ꯭ꯔꯅꯦ? ꯍꯣꯏ ꯏꯃꯥ, ꯅꯪꯉꯣꯟꯗ ꯁꯦꯜꯒ ꯂꯩꯕ꯭ꯔꯣ? ꯇꯣꯝꯕꯤꯅ ꯈꯨꯝꯃꯤ꯫ ꯍꯩ, ꯏꯃꯥꯗꯗꯤ ꯁꯦꯜ ꯑꯝꯇ ꯂꯩꯇꯦꯅꯦ꯫ ꯍꯟꯗꯛꯇꯤ ꯄꯣꯠꯅꯒ ꯁꯤꯠꯇꯕꯅꯦ꯫ ꯃꯤꯒꯤ ꯑꯇꯣꯟꯕ ꯁꯦꯜꯒ ꯁꯤꯡꯗꯣꯛꯈꯤꯕꯒ꯫ ꯏꯃꯥꯕꯣꯛꯅ ꯁꯦꯜ ꯄꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯕ ꯃꯥꯜꯂꯤ꯫ ꯊꯣꯏꯕꯁꯦ ꯁꯦꯜ ꯂꯧꯕ ꯂꯥꯛꯑꯦ꯫ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕꯁꯤꯅꯗꯤ ꯁꯨꯗ꯭ꯔꯤ꯫ ꯀꯃꯥꯏꯅ ꯇꯧꯅꯤ? ꯈꯪꯗ꯭ꯔꯦꯗ꯫ ꯂꯥꯏꯔꯕꯒꯤ ꯃꯄꯣꯛ ꯑꯁꯤ ꯌꯦꯡꯂꯨ ꯈꯨꯗꯤꯡ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄꯗ ꯉꯥꯏꯔꯦ꯫ ꯐꯅ ꯀꯟꯅꯗꯤ ꯃꯤꯒ ꯃꯤꯃꯥꯟꯅꯅꯕ ꯍꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯤ ꯏꯔꯦꯡ ꯂꯦꯡꯗꯦ꯫ ꯍꯦꯟꯅ ꯂꯥꯏꯔꯕꯒꯤ ꯀꯣꯝ ꯑꯁꯤꯗ ꯄꯨꯊꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯈꯔꯁꯤꯗ ꯃꯁꯤ ꯍꯥꯟꯅ ꯄꯤꯈ꯭ꯔꯁꯦ ꯍꯥꯏꯕ꯭ꯔꯣ ꯏꯃꯥ? ꯍꯣꯏ, ꯃꯗꯨ ꯍꯥꯟꯅ ꯄꯤꯈ꯭ꯔꯣ꯫ ꯑꯋꯥꯠꯄꯗꯨꯅ ꯍꯣꯔꯦꯟ ꯏꯃꯥꯅ ꯀꯩꯊꯦꯜ ꯀꯨꯝꯂꯛꯂꯒꯅꯦ ꯄꯤꯔꯒꯦꯅ ꯍꯥꯏꯈ꯭ꯔꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯌꯥ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯤ꯫ ꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯃꯁꯤꯅ ꯁꯣꯜꯍꯧꯏ꯫ ꯑꯩꯒꯤ ꯏꯆꯥ ꯃꯥꯌꯥ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯊꯤꯔꯤꯗꯀꯣ꯫ ꯃꯄꯥꯅ ꯅꯧꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯗꯒꯤ ꯃꯃꯥ ꯑꯩꯒ ꯄꯨꯟꯅ ꯑꯋꯥꯕ ꯀꯌꯥ ꯑꯁꯤ ꯃꯥꯌꯣꯛꯃꯤꯟꯅꯔꯛꯂꯦ꯫ ꯃꯇꯥꯔꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯐꯥꯎꯕ ꯇꯤꯟꯖꯗꯅ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝ ꯑꯁꯤꯕꯨ ꯂꯥꯟꯊꯦꯡꯅꯕꯗ ꯃꯍꯥꯛꯁꯨ ꯌꯥꯎꯔꯤ꯫ ꯃꯌꯥꯅ ꯊꯣꯏꯕꯗ ꯁꯦꯜ ꯈꯔ ꯑꯗꯨ ꯄꯤꯗꯨꯅ ꯍꯥꯏ, ꯊꯣꯏꯕ, ꯏꯆꯦ ꯃꯁꯤꯒꯤ ꯁꯦꯜ ꯈꯔꯁꯦ ꯍꯥꯟꯅ ꯄꯨꯈ꯭ꯔꯣ ꯀꯣ꯫ ꯈꯔ ꯋꯥꯠꯄꯗꯨꯅ ꯍꯌꯦꯡ ꯁꯣꯏꯗꯅ ꯄꯤꯔꯒꯦꯅ ꯑꯝꯇ ꯍꯥꯏꯌꯨꯀꯣ꯫
ꯍꯣꯏ ꯏꯆꯦ, ꯑꯗꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ. ꯆꯠꯂꯣ ꯆꯠꯂꯣ, ꯁꯦꯜꯗꯣ ꯇꯥꯍꯧꯅꯤꯀꯣ. ꯑꯗꯣ ꯏꯆꯦ, ꯑꯁꯣꯝꯗ ꯅꯨꯄꯥ ꯑꯃ ꯁꯒꯣꯜ ꯊꯧꯔꯒ ꯂꯥꯛꯍꯧꯋꯤꯉꯣ. ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯅꯤꯌꯦ. ꯃꯁꯛꯀ ꯌꯥꯝ ꯐꯖꯖꯥꯠꯅꯤ. ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯂꯥꯛꯑꯒ ꯀꯩꯗꯧꯔꯒꯦ? ꯅꯪ ꯃꯥꯒꯤ ꯃꯁꯛ ꯎꯖꯔꯕꯣ? ꯎꯗ꯭ꯔꯤꯗ. ꯎꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯕ ꯑꯩꯗꯤ? ꯁꯨꯝ ꯍꯥꯏꯕꯅꯤꯗ. ꯑꯩ ꯆꯠꯂꯦ ꯑꯗꯨꯗꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯥꯌꯥ. ꯃꯍꯥꯛꯅ ꯁꯥꯔꯝꯕ ꯆꯐꯨ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯁꯥꯊꯔꯤ. ꯇꯣꯝꯕꯤꯁꯨ ꯆꯥꯛ ꯈꯔ ꯆꯥꯔꯒ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ. ꯆꯐꯨ ꯁꯥꯔꯤꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯕꯦꯝꯃ, ꯏꯃꯥ ꯆꯠꯂꯦꯀꯣ. ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ. ꯍꯣꯏ ꯏꯃꯥ, ꯉꯟꯅ ꯍꯟꯕꯤꯔꯣ. ꯆꯠꯂꯦ. ꯏꯃꯥ ꯆꯠꯂꯦꯀꯣ. ꯇꯣꯝꯕꯤꯁꯨ ꯆꯠꯈ꯭ꯔꯦ. ꯃꯥꯌꯥ ꯆꯐꯨ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯁꯥꯔꯤ. ꯃꯁꯤꯗ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛ ꯆꯥꯔꯒꯦ ꯇꯧꯕꯅꯤ. ꯄꯥꯛ ꯍꯦꯛꯇ ꯂꯣꯏꯁꯤꯟꯕ ꯌꯥꯗꯦ ꯇꯧꯔꯤꯁꯦ. ꯈꯨꯠꯁꯥ ꯀꯩꯁꯦ ꯑꯝꯇ ꯌꯥꯗ꯭ꯔꯕꯅꯤ ꯑꯩ. ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯒꯣꯜ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯃꯍꯥꯛꯅ ꯇꯥꯔꯛꯂꯝꯃꯤ. ꯀꯗꯥꯏꯗꯒꯤ ꯁꯒꯣꯜ ꯃꯈꯣꯜꯅꯣ ꯁꯤꯕꯣ? ꯀꯅꯥ ꯂꯥꯛꯄ ꯖꯥꯠꯅꯣꯅꯦ? ꯑꯃꯨꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ. ꯊꯣꯏꯕꯅ ꯍꯥꯏꯔꯝꯕꯗꯨꯕꯨ ꯁꯒꯣꯜ ꯊꯧꯔꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯂꯥꯛꯍꯧꯋꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯍꯥꯛ ꯑꯣꯏꯔꯕ ꯖꯥꯠꯂꯅꯦ? ꯑꯩꯒꯤ ꯌꯨꯝꯁꯤꯗꯕꯨ ꯀꯔꯝꯅ? ꯅꯠꯂꯝꯃꯣꯏꯗ. ꯔꯥꯖꯀꯨꯃꯥꯔ ꯁꯛꯍꯦꯟꯕꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯆꯪꯂꯛꯏ. ꯃꯃꯥꯏꯗꯨꯅ ꯌꯨꯝꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯧꯏ. ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯃꯌꯥꯅ ꯁꯪꯒꯣꯏꯗꯒꯤ ꯈꯨꯝꯃꯤ. ꯂꯩꯌꯦ. ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ? ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔ ꯁꯛꯍꯦꯟꯕ ꯃꯃꯥꯏꯗꯨ ꯃꯇꯨꯡꯗ ꯐꯠ ꯂꯩꯊꯣꯛꯏ. ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅ ꯆꯐꯨ ꯁꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯦ. ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ. ꯆꯐꯨ ꯁꯥꯕꯤ ꯃꯌꯥ ꯍꯥꯏꯅ ꯍꯥꯏꯕꯗꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯃꯁꯤ ꯑꯣꯏꯕ ꯇꯥꯏ. ꯀꯌꯥꯗ ꯃꯁꯛ ꯐꯖꯈ꯭ꯔꯕ ꯅꯨꯄꯤꯅ ꯌꯦꯡꯉꯨꯅꯤ. ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯗꯤ ꯁꯛꯍꯦꯟꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯐꯥꯎꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤ. ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ. ꯃꯌꯥꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏ. ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ? ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ. ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯑꯣꯟꯊꯣꯛꯅ ꯆꯨꯝꯐꯤꯔꯥ ꯆꯥꯈ꯭ꯔꯦꯗ. ꯃꯍꯥꯛ ꯑꯁꯤꯕꯨ ꯑꯣꯏꯔꯤꯗꯔꯅꯦ? ꯁꯨꯝꯗꯧꯕ. ꯆꯐꯨ ꯁꯥꯕꯤ ꯃꯌꯥ ꯍꯥꯏꯔꯤꯁꯤꯕꯨ ꯁꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯃꯥꯅꯤ, ꯑꯩ ꯏꯁꯥꯃꯛꯅꯤ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯦꯡꯅꯖꯕ. ꯆꯐꯨ ꯈꯔ ꯂꯩꯒꯦ ꯍꯥꯏꯗꯨꯅ. ꯆꯐꯨ ꯂꯩꯕꯒꯤ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯌꯥꯔꯣꯏ. ꯑꯇꯣꯞꯄ ꯃꯤꯒꯤ ꯂꯣꯏꯁꯤꯟꯒꯗꯕ ꯈꯔꯁꯨ ꯋꯥꯠꯂꯤ. ꯑꯗꯣꯝꯅ ꯑꯊꯨꯕꯒꯤ ꯑꯣꯏꯔꯕꯗꯤ ꯆꯐꯨ ꯁꯥꯕ ꯌꯨꯝ ꯈꯔꯁꯨ ꯂꯩꯕꯅꯤ. ꯃꯈꯣꯏꯗꯒꯤ ꯑꯣꯏꯅ ꯂꯩꯕꯤꯔꯣ. ꯌꯥꯅꯤꯗ. ꯑꯩꯗꯤ ꯅꯪꯉꯣꯟꯗꯒꯤ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ. ꯅꯪꯅ ꯁꯥꯕ ꯉꯝꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯍꯦꯛꯇ ꯍꯥꯏꯌꯨ. ꯑꯩ ꯑꯗꯨꯝ ꯉꯥꯏꯖꯒꯦ. ꯀꯨꯏꯔꯅꯤꯗ. ꯑꯇꯣꯞꯄꯗꯒꯤ ꯑꯣꯏꯅ ꯂꯩꯕꯤꯔꯨꯔꯣ. ꯌꯥꯅꯤꯗ. ꯅꯪꯉꯣꯟꯗꯒꯤ ꯑꯁꯨꯝ ꯑꯩ ꯂꯩꯒꯦ. ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯂꯥꯛꯑꯣ ꯍꯥꯏꯕꯅꯣ ꯑꯩꯕꯨ? ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯆꯐꯨ ꯂꯩꯕ. ꯃꯗꯨꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ. ꯅꯪꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯣꯏꯅ ꯍꯦꯛꯇ ꯂꯥꯛꯅꯤꯡꯕ ꯅꯨꯃꯤꯠ ꯑꯃꯗ ꯂꯥꯛꯑꯒꯦ. ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦꯀꯣ. ꯋꯥꯍꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯃꯤꯠ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯃꯌꯥꯒꯤ ꯐꯖꯔꯕ ꯁꯛꯇꯝꯕꯨ ꯌꯦꯡꯖꯔꯒ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯦ. ꯃꯌꯥꯅ ꯋꯥꯈꯜꯗ ꯈꯜꯂꯤ. ꯀꯔꯤ ꯅꯨꯄꯥꯅꯣ ꯃꯁꯤꯕꯣ? ꯃꯔꯜ ꯂꯣꯟꯕ, ꯃꯤꯠꯌꯦꯡꯒ ꯌꯥꯝ ꯌꯦꯡꯉꯦ ꯍꯥꯏꯋꯥꯅꯤ. ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯅꯕꯨ ꯑꯁꯨꯝꯅ ꯇꯧꯅꯒꯗ꯭ꯔꯅꯦ? ꯑꯩꯒꯤ ꯃꯤꯡꯁꯨ ꯍꯥꯟꯅ ꯈꯪꯕ ꯃꯥꯜꯂꯦ. ꯃꯥꯒꯤꯁꯦ ꯑꯩꯕꯨ ꯆꯥꯅꯃꯛꯀꯤ ꯊꯤꯔꯛꯂꯤꯕ ꯖꯥꯠꯂꯥ? ꯃꯁꯛ ꯑꯁꯤ ꯎꯕꯗ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯟꯈ꯭ꯔꯦꯗ. ꯃꯥꯌꯥ ꯃꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯈꯟꯈꯤꯗ꯭ꯔꯤꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯄꯒꯨꯝ ꯇꯧꯔꯝꯃꯤ. ꯋꯥꯈꯜ ꯑꯗꯨ ꯈꯟꯅ ꯀꯔꯤꯒꯤꯅꯣ ꯈꯪꯗ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤ. ꯁꯣꯝꯗꯅ ꯔꯥꯖꯀꯨꯃꯥꯔ ꯁꯛꯍꯦꯟꯕꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯕꯨ ꯊꯧꯅ ꯈꯟꯖꯩ. ꯃꯥꯌꯥ, ꯐꯖꯩꯀꯣ ꯅꯪꯒꯤ ꯅꯁꯛꯁꯦ. ꯇꯁꯦꯡꯅ ꯅꯪꯁꯦ ꯃꯥꯌꯥꯄꯨꯕꯤ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯇꯥꯏ. ꯃꯤꯅ ꯅꯪꯕꯨ ꯐꯖꯩ ꯍꯥꯏꯅꯕꯁꯦ ꯆꯨꯝꯂꯝꯂꯦꯗꯅ. ꯃꯥꯌꯥ, ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯒꯦꯀꯣ. ꯅꯪꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯏꯉꯥꯎ ꯉꯥꯎꯔꯤ. ꯊꯃꯣꯏꯁꯤꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤ. ꯃꯌꯨꯝ ꯀꯣꯅꯨꯡ ꯇꯝꯅ ꯁꯛꯍꯦꯟꯕꯗꯨ ꯁꯨꯝꯗ꯭ꯔꯤꯡ ꯊꯧꯊꯈ꯭ꯔꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯃꯁꯤꯡ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯔꯥꯖꯀꯨꯃꯥꯔ ꯁꯛꯍꯦꯟꯕ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯆꯐꯨ ꯁꯥꯕꯤ ꯃꯌꯥꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯏꯈꯧ ꯂꯥꯡꯂꯕ ꯊꯃꯣꯏ ꯑꯁꯤꯗ ꯅꯪꯇꯕꯨ ꯎꯅꯤꯡꯂꯤ. ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯑꯩꯅ ꯀꯌꯥꯗ ꯋꯥꯅ ꯈꯪꯖꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯑꯁꯤꯒꯨꯝꯅ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯐꯥꯎꯔꯝꯒꯗ꯭ꯔꯅꯦ? ꯃꯥꯌꯥ,
ꯅꯪꯕꯨ ꯀꯔꯤ ꯂꯩꯋꯥ ꯄꯨꯕꯒꯦ? ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯅꯅꯥꯛꯇꯗ ꯑꯁꯨꯝ ꯆꯤꯡꯁꯤꯟꯈꯤꯕꯒꯨꯝꯅ ꯇꯧꯔꯔꯤ꯫ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯏꯃꯤꯠ ꯄꯦꯟꯅ ꯃꯍꯥꯛꯀꯤ ꯐꯖꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯒꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯁꯒꯣꯜ ꯑꯗꯨ ꯑꯁꯨꯝ ꯊꯧꯔꯤ꯫ ꯁꯣꯝꯗꯅ ꯃꯌꯥꯁꯨ ꯆꯐꯨ ꯀꯟꯅ ꯁꯥꯔꯤ꯫ ꯏꯟꯗꯣꯟꯈꯣꯏꯒꯤ ꯆꯐꯨ ꯁꯥꯕꯗꯤ ꯉꯔꯥꯡꯅ ꯂꯣꯏꯈ꯭ꯔꯦ꯫ ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯔꯥꯖꯀꯨꯃꯥꯔꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯆꯐꯨ ꯁꯥꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯈꯤꯕꯗꯨꯕꯨ ꯃꯍꯥꯛꯄꯨ ꯂꯥꯛꯈꯤꯗ꯭ꯔꯅꯦ? ꯉꯔꯥꯡꯁꯨ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯖꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯛꯈꯤꯗꯦ꯫ ꯍꯦ ꯊꯝꯃꯣꯏ, ꯅꯨꯄꯤꯖꯥ ꯑꯣꯏꯕꯤ ꯑꯩꯒꯤ ꯊꯝꯃꯣꯏ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ ꯂꯝꯂꯥꯟꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜꯕꯨ ꯑꯁꯨꯛ ꯈꯜꯂꯤꯕ? ꯑꯩ ꯑꯁꯤꯕꯨ ꯇꯧ ꯉꯝꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤꯗꯔꯥ? ꯑꯄꯪꯕ ꯊꯝꯃꯣꯏ ꯑꯁꯤꯅ ꯂꯝꯂꯥꯟꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯨꯝꯅ ꯇꯧꯔꯤ, ꯏꯀꯥꯏ ꯈꯪꯗꯕꯤ ꯍꯥꯏꯕꯗꯣ ꯇꯥꯔꯤꯗꯔꯥ ꯑꯩꯕꯨ? ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯍꯟꯗꯛꯇꯤ ꯆꯐꯨ ꯁꯥꯔꯣꯏꯒꯦ, ꯂꯩ ꯍꯥꯞꯅꯕ ꯒꯝꯂꯥ ꯑꯃ ꯑꯣꯏꯅ ꯁꯥꯔꯒꯦ꯫ ꯃꯁꯤꯅ ꯃꯇꯥꯡ ꯇꯥꯟꯖꯥ ꯐꯪꯕꯗ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯂꯒꯦ꯫ ꯃꯥꯏꯊꯣꯡꯗ ꯅꯣꯛꯆ ꯂꯩꯕꯥꯛꯀꯤ ꯂꯩ ꯍꯥꯞꯅꯅꯕ ꯒꯝꯂꯥ ꯑꯃꯕꯨ ꯁꯥꯅꯕ ꯀꯟꯅ ꯊꯧꯔꯥꯡꯉꯤ ꯔꯥꯖꯀꯨꯃꯥꯔ ꯁꯛꯍꯦꯟꯕꯅ꯫ ꯃꯈꯣꯏ ꯊꯣꯡꯒꯥꯜꯁꯦ ꯌꯧꯗꯤ ꯌꯧꯁꯤꯜꯂꯛꯂꯤꯁꯦ꯫ ꯁꯒꯣꯜꯁꯦ ꯁꯤꯗ ꯍꯦꯛꯇ ꯄꯨꯜꯂꯝꯕꯒꯦ꯫ ꯃꯍꯥꯛꯇꯪ ꯂꯩꯔꯝꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ꯫ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯤ꯫ ꯁꯒꯣꯜ ꯑꯗꯨꯕꯨ ꯃꯐꯝ ꯆꯥꯅ ꯄꯨꯜꯂꯝꯂꯒ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗ ꯇꯞꯅ ꯆꯪꯂꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯃꯤꯍꯨꯜ ꯑꯁꯤꯅ ꯈꯪꯆꯣꯡ ꯆꯣꯡꯂꯛꯂꯤꯕꯁꯤꯕꯣ? ꯉꯁꯥꯏ ꯂꯥꯛꯄꯗꯗꯤ ꯑꯁꯨꯝꯅ ꯇꯧꯈꯤꯗꯕꯅꯤ꯫ ꯑꯩꯕꯨ ꯁꯛꯍꯦꯟꯕꯤ ꯃꯌꯥꯗꯨꯕꯨ ꯁꯪꯒꯣꯏꯁꯦ ꯂꯩꯕ ꯖꯥꯠꯂꯥ? ꯑꯩꯕꯨ ꯆꯦꯞꯊꯔꯒ ꯂꯣꯟꯅ ꯌꯦꯡꯁꯤꯔꯥ? ꯍꯦꯔꯥ, ꯅꯨꯄꯥꯅꯕꯨ ꯀꯔꯤꯒꯤ ꯂꯣꯟꯅ ꯌꯦꯡꯕꯅꯣ? ꯍꯦꯛꯇ ꯆꯪꯁꯤꯜꯂꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯐꯠ ꯆꯪꯁꯤꯜꯂꯤ꯫ ꯃꯃꯥꯏꯗꯨ ꯁꯪꯒꯣꯏ ꯑꯗꯨꯗ ꯂꯩꯁꯤꯜꯂꯤ꯫ ꯁꯪꯒꯣꯏ ꯑꯗꯨꯗ ꯃꯌꯥꯅ ꯆꯐꯨ ꯁꯥꯔꯤꯕꯗꯨꯕꯨ ꯎꯔꯦ꯫ ꯃꯌꯥꯁꯨ ꯃꯤ ꯑꯃꯅ ꯐꯠ ꯆꯪꯂꯛꯄꯗꯨꯗ ꯃꯃꯤꯠꯇꯨ ꯐꯠ ꯌꯦꯡꯈꯠꯂꯛꯏ꯫ ꯌꯦꯡꯈꯠꯂꯨꯕ ꯃꯤꯠꯐꯝ ꯑꯗꯨꯗ ꯊꯃꯣꯏꯅ ꯎꯖꯅꯤꯡꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯕꯗꯨꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯃꯥꯏ ꯃꯈꯥꯗ ꯁꯠꯂꯨꯛꯊꯈꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯂꯩꯗꯤ ꯂꯩꯔꯦꯁꯦ, ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯤꯅꯤ, ꯃꯥꯅ ꯍꯥꯟꯅ ꯀꯧꯒꯦꯗꯤ ꯍꯥꯏꯗꯦꯅꯦ꯫ ꯐꯔꯦ, ꯑꯩꯅ ꯍꯥꯟꯅ ꯍꯦꯛꯇ ꯀꯧꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯀꯧꯏ, ꯃꯌꯥ, ꯑꯩ ꯂꯥꯛꯏ꯫ ꯑꯩ ꯎꯔꯒ ꯀꯔꯤꯒꯤꯅꯣ ꯅꯃꯥꯏ ꯂꯨꯛꯊꯈ꯭ꯔꯤꯕꯗꯤ? ꯑꯩꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ? ꯏꯕꯨꯡ ꯌꯥꯅꯤ, ꯁꯣꯝꯅ ꯂꯦꯡꯈꯠꯄꯤꯔꯣ, ꯐꯤꯔꯥꯁꯤꯗ ꯐꯝꯕꯤꯌꯣ꯫ ꯐꯝꯂꯒꯦ꯫ ꯑꯗꯣ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯂꯥꯛꯇꯨꯅ ꯆꯐꯨ ꯁꯥꯕꯒꯤ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯝꯗꯧꯈ꯭ꯔꯕꯒꯦ? ꯁꯥꯕ ꯂꯣꯏꯈ꯭ꯔꯕ ꯖꯥꯠꯂꯣ? ꯏꯕꯨꯡ, ꯁꯥꯕ ꯍꯧꯖꯗ꯭ꯔꯤ꯫ ꯃꯔꯣꯜ ꯑꯃ ꯈꯪꯗꯕꯗꯨꯗ ꯍꯦꯛ ꯁꯥꯖꯤꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯕ꯫ ꯌꯥꯅꯤ, ꯍꯦꯛꯇ ꯁꯥꯖꯒꯦ꯫ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯥꯁꯤꯒꯦ? ꯊꯃꯣꯏꯒꯤ ꯃꯑꯣꯡꯗ꯫ ꯊꯃꯣꯏꯒꯤ ꯃꯑꯣꯡꯗ ꯍꯥꯏꯁꯤꯕꯨ ꯀꯔꯝꯕ ꯃꯑꯣꯡꯅꯣꯅꯦ? ꯑꯩꯅꯁꯨ ꯀꯨꯏꯅ ꯆꯐꯨ ꯁꯥꯔꯛꯄꯁꯤꯗ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯗꯤ ꯑꯃꯨꯛꯇ ꯁꯥꯈꯤꯗ꯭ꯔꯤ꯫ ꯑꯩꯗꯤ ꯍꯩꯔꯣꯏꯕꯣ ꯏꯕꯨꯡ꯫ ꯍꯩꯇ꯭ꯔꯁꯨ ꯍꯩꯅꯕ ꯁꯥꯔꯣ꯫ ꯅꯪꯒꯤ ꯃꯃꯜꯒ ꯑꯃꯠꯇ ꯋꯥꯠꯇꯅ ꯄꯤꯅꯤ ꯑꯩꯅ꯫ ꯃꯃꯜꯒꯤ ꯋꯥꯗꯤ ꯑꯔꯥꯏꯕꯅꯤꯗ, ꯑꯩꯗꯤ ꯑꯗꯨꯝꯅ ꯁꯥꯕ ꯍꯩꯖꯔꯣꯏ꯫ ꯀꯅꯥꯗꯅꯣ ꯑꯣꯏꯅ ꯁꯥꯍꯟꯕꯤꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯑꯩꯗꯤ ꯅꯪꯅ ꯁꯥꯕ ꯆꯐꯨꯕꯨ ꯑꯣꯏꯅ ꯄꯥꯝꯃꯤ꯫ ꯅꯪꯅ ꯉꯥꯏꯌꯨ ꯍꯥꯏꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯑꯩ ꯉꯥꯏꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯐꯨꯁꯤꯗꯤ ꯅꯪꯅ ꯁꯥꯗꯕ ꯌꯥꯔꯣꯏꯀꯣ? ꯆꯐꯨ ꯁꯥꯕꯗꯤ ꯑꯔꯥꯏꯕꯅꯤ, ꯑꯗꯨꯗ ꯂꯨꯔꯤꯕꯗꯤ ꯊꯃꯣꯏꯒꯤ ꯃꯑꯣꯡ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯕꯨ ꯅꯪ ꯍꯩꯔꯣꯏ ꯍꯥꯏꯔꯣ? ꯅꯪ ꯂꯩꯇ꯭ꯔꯒꯅ ꯁꯤ ꯑꯩꯅ ꯑꯣꯏꯅ ꯁꯥꯒꯦ꯫ ꯀꯗꯥꯏ? ꯂꯩꯈꯣꯝꯗꯣ ꯑꯩꯉꯣꯟꯗ ꯄꯤꯌꯨ, ꯑꯩ ꯁꯦꯝꯒꯦ꯫ ꯌꯥꯅꯤꯗ, ꯅꯈꯨꯠ ꯃꯣꯠꯅꯕꯅꯤ꯫ ꯑꯩꯒꯤꯗꯤ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯁꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤꯀꯣ? ꯃꯌꯥ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩ꯫ ꯔꯥꯖꯀꯨꯃꯥꯔ ꯁꯛꯍꯦꯟꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ, ꯌꯨꯝꯁꯤꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯀꯅꯥꯝꯇ ꯂꯩꯕ ꯎꯗ꯭ꯔꯤꯕꯁꯤꯕꯣ? ꯏꯃꯥꯒ ꯑꯩꯒꯇꯪ ꯂꯩꯕꯅꯤ꯫ ꯏꯃꯥꯅ ꯀꯩꯊꯦꯜꯗ ꯆꯐꯨ ꯌꯣꯜꯂꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩ ꯏꯊꯟꯇ ꯑꯗꯨꯝ ꯂꯩꯔꯦꯗ꯫ ꯅꯪ ꯅꯊꯟꯇ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯕ? ꯅꯠꯇꯦ, ꯅꯪꯕꯨ ꯀꯤꯖꯗ꯭ꯔꯣ? ꯑꯩꯗꯤ ꯀꯔꯤꯒꯤ ꯀꯤꯖꯗꯣꯏꯕ? ꯀꯅꯥꯅ ꯈꯪꯅꯣ, ꯚꯨꯠ ꯑꯃ ꯂꯥꯛꯂꯒ ꯅꯪꯁꯦ ꯐꯥꯔꯒ ꯄꯨꯈ꯭ꯔꯗꯤ? ꯋꯥꯍꯩ ꯑꯁꯤꯗ ꯃꯌꯥ ꯅꯣꯛꯆꯩ꯫ ꯃꯌꯥꯅ ꯅꯣꯛꯄ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯁꯛꯍꯦꯟꯕꯒꯤ ꯊꯃꯣꯏꯅ ꯄꯦꯟꯖꯩ꯫ ꯃꯈꯣꯏ ꯑꯅꯤ ꯃꯤꯠꯀ ꯃꯤꯠꯀ ꯆꯥꯟꯅꯖꯩ꯫ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤꯕ ꯃꯤꯁꯛ ꯑꯣꯏꯔꯕꯁꯨ ꯑꯍꯥꯟꯕ ꯊꯦꯡꯅꯕꯗ ꯊꯃꯣꯏ ꯃꯁꯛ ꯈꯪꯅꯔꯕ ꯑꯃꯒꯨꯝ ꯊꯃꯣꯏꯒꯤ ꯋꯥꯐꯝ ꯄꯨꯝꯕ ꯗꯣꯡ ꯗꯣꯡ ꯍꯥꯏꯗꯣꯛꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯥꯌꯥ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯐꯝꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤ ꯍꯥꯏꯖꯕ ꯈꯛꯇꯅꯤ, ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯗꯨꯗꯤ ꯑꯆꯤꯛꯄ ꯂꯩꯀꯣꯜꯗ ꯂꯩꯔꯤ꯫ ꯃꯆꯤꯜ ꯑꯗꯨꯗ ꯃꯊꯟꯇ ꯍꯥꯏꯖꯩ,
ꯅꯪꯒꯤ ꯅꯅꯥꯛꯇ ꯐꯝꯗꯨꯅ ꯑꯁꯨꯝ ꯂꯩꯕꯁꯦ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯉꯣꯜꯂꯤ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦꯀꯣ ꯑꯆꯤꯛꯄ ꯂꯩꯀꯣꯜ ꯑꯁꯤꯗ ꯅꯪ ꯑꯩꯒꯤ ꯏꯇꯧꯁꯦ ꯎꯔꯒ ꯁꯥꯠꯂꯤꯕ ꯂꯩꯔꯥꯡꯁꯤꯡ ꯑꯁꯤꯅ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯅꯔꯤꯕꯁꯦ ꯌꯦꯡꯉꯨꯅꯦ ꯇꯥꯟꯖꯥꯁꯤꯗ ꯇꯣꯝꯕꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯃꯆꯥꯅꯨꯄꯤꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯗꯨꯕꯨ ꯎꯔꯗꯨꯅ ꯍꯩ ꯀꯔꯤꯅꯣ ꯅꯪꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯃꯁꯤꯕꯨ ꯉꯥꯎꯗꯣꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ ꯃꯁꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯋꯥꯈꯜꯒ ꯂꯣꯏꯅ ꯄꯨꯡꯆꯥꯏ ꯆꯥꯏꯍꯜꯂꯤꯅꯦ ꯅꯠꯇꯦ ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯦ ꯑꯩꯕꯨ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯈꯪꯁꯤꯟꯅꯗꯕ ꯁꯥꯕꯒ ꯌꯥꯝꯅ ꯍꯩꯔꯦꯅꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯌꯥꯝꯅ ꯁꯣꯜꯂꯛꯂꯤꯕ ꯍꯥ ꯅꯊꯟꯇꯒ ꯄꯪꯅꯣꯛꯇ ꯅꯣꯛꯂꯤꯕꯗꯨꯕꯣ ꯅꯣꯛꯄꯒ ꯑꯝꯇ ꯌꯥꯗ꯭ꯔꯕꯣ ꯍꯥꯏꯁꯤꯕꯨ ꯏꯃꯥ ꯅꯪꯒꯤ ꯈꯨꯅꯣꯛ ꯑꯗꯨ ꯃꯔꯨ ꯌꯥꯝꯅ ꯂꯩꯅꯦ ꯍꯩ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯅꯪ ꯅꯨꯄꯤꯅꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯈꯣꯡꯄ ꯑꯃ ꯁꯣꯏꯕꯗ ꯅꯪꯒꯤ ꯄꯨꯟꯁꯤ ꯂꯣꯏꯒꯅꯤꯀꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯈꯪꯕꯨ ꯈꯪꯂꯕꯗꯤ ꯐꯩ ꯍꯥꯏꯔꯤꯅꯤꯅꯦ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯗꯨꯅ ꯏꯃꯥꯒꯤ ꯃꯍꯤꯛ ꯈꯨꯅꯕ ꯊꯕꯛ ꯑꯃꯇꯪ ꯇꯧꯔꯛꯄꯗ ꯅꯃꯥ ꯑꯩꯗꯤ ꯁꯤꯈꯤꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯅꯤꯕ ꯑꯩ ꯁꯨꯡꯅꯣꯛꯀ ꯅꯣꯛꯆꯔꯔꯣꯏ ꯏꯃꯥꯅ ꯅꯪꯁꯦ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯥꯝ ꯋꯥꯅ ꯌꯣꯛꯂꯛꯂꯤꯕꯅꯤ ꯅꯪꯒꯤ ꯋꯥꯈꯜꯗꯅꯤ ꯏꯃꯥꯅ ꯉꯁꯤ ꯍꯤꯡꯂꯤꯕꯁꯤ ꯅꯪ ꯋꯥꯈꯜ ꯇꯥꯎꯀꯣ ꯏꯕꯦꯝꯃ ꯍꯣꯏꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯦꯕ ꯑꯗꯣ ꯏꯃꯥ ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦꯅꯦ ꯀꯔꯤ ꯋꯥꯅꯣ ꯍꯪꯉꯣ ꯍꯪꯉꯣ ꯑꯩꯈꯣꯏꯅ ꯆꯐꯨ ꯁꯥꯕꯗ ꯃꯑꯣꯡꯗ ꯁꯥꯏꯗꯅ ꯑꯗꯣ ꯊꯃꯣꯏꯒꯤ ꯃꯑꯣꯡꯗ ꯀꯔꯝꯅ ꯆꯐꯨ ꯁꯥꯒꯅꯤ ꯍꯩ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯅꯪ ꯀꯔꯤꯅꯣꯃ ꯇꯧꯔꯦꯀꯣ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯁꯤꯅꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥꯅ ꯃꯔꯣꯜ ꯑꯃ ꯉꯥꯡꯂꯤꯕ ꯁꯤ ꯑꯃꯨꯛꯇ ꯍꯥꯏꯌꯣꯕ ꯑꯩ ꯈꯪꯗꯗꯨꯅ ꯇꯧꯕꯅꯤ ꯆꯩꯗꯤ ꯈꯪꯕ꯭ꯔꯥ ꯍꯥ ꯆꯩꯗꯤ ꯈꯪꯕ꯭ꯔꯕ ꯅꯪ ꯆꯥꯎꯔꯦ ꯀꯥꯏꯅ ꯐꯨꯕ ꯉꯝꯂꯣꯏ ꯈꯜꯂꯤꯕ꯭ꯔꯣ ꯂꯝ ꯌꯥꯝꯅ ꯍꯦꯟꯖꯅꯨꯀꯣ ꯅꯪ ꯏꯃꯥ ꯏꯆꯥꯗꯤ ꯂꯥꯏꯔꯕꯅꯤ ꯏꯃꯥ ꯏꯆꯥꯒꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯝꯇ ꯂꯩꯕꯁꯨ ꯅꯠꯇꯦ ꯋꯥꯈꯜ ꯇꯥꯎꯀꯣ ꯏꯃꯥꯒꯤ ꯕꯦꯝꯃ ꯐꯔꯦ ꯆꯥꯛ ꯑꯗꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯏꯃꯥ ꯉꯥꯏꯍꯥꯛꯇ ꯐꯃꯨꯡꯗ ꯄꯣꯊꯥꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯕꯤ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯌꯥ ꯆꯥꯛ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯊꯣꯡꯉꯤ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯒꯤ ꯑꯆꯧꯕ ꯃꯃꯤ ꯑꯃ ꯇꯥꯈ꯭ꯔꯦ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯑꯍꯣꯡꯕ ꯍꯥꯏꯕꯗꯨꯃꯁꯨ ꯑꯣꯏꯍꯜꯂꯤ ꯃꯃꯥꯡꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯧꯔꯝꯗꯕ ꯊꯕꯛ ꯀꯌా ꯑꯃ ꯇꯧꯔꯛꯂꯤ ꯆꯠꯂꯝꯗꯕ ꯁꯥꯖꯠ ꯀꯌꯥ ꯑꯃ ꯃꯍꯥꯛ ꯆꯠꯂꯛꯂꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯌꯥ ꯁꯪꯒꯣꯏꯗ ꯐꯝꯂꯤ ꯆꯐꯨꯗꯤ ꯁꯥꯗꯦ ꯐꯝꯕꯗꯤ ꯐꯝꯂꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯩꯁꯤ ꯐꯅ ꯍꯣꯡꯂꯦꯀꯣ ꯃꯇꯝ ꯈꯔ ꯑꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯌꯧꯅ ꯍꯣꯡꯍꯜꯂꯕ ꯏꯕꯨꯡ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤꯀꯣ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯊꯃꯣꯏ ꯑꯁꯤꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯔꯦ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯒꯦ ꯈꯛ ꯈꯟꯕꯤꯒꯅꯨꯀꯣ ꯃꯍꯥꯛꯇꯣ ꯉꯔꯥꯡꯁꯨ ꯂꯥꯛꯇꯦ ꯅꯍꯥꯟꯁꯨ ꯂꯥꯛꯇꯦ ꯄꯥꯝꯃꯨ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯑꯣꯟꯊꯣꯛꯅ ꯎꯅꯤꯡꯈ꯭ꯔꯦꯗ ꯅꯨꯄꯤꯖꯥ ꯑꯣꯏꯕꯤ ꯑꯩꯅꯗꯤ ꯀꯔꯝꯅ ꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯎꯅꯕ ꯆꯠꯂꯨꯒꯅꯤ ꯄꯥꯝꯃꯨꯕ ꯅꯪꯅ ꯏꯅꯥꯛꯇ ꯂꯥꯛꯄ ꯃꯥꯏꯀꯩꯕꯨ ꯑꯩꯅ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯌꯦꯡꯂꯤꯌꯦ ꯁꯣꯝꯗꯅ ꯃꯌꯥꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯗꯨꯗ ꯁꯒꯣꯜ ꯇꯣꯡꯕ ꯅꯨꯄꯥ ꯑꯃꯅ ꯁꯒꯣꯜ ꯈꯥꯝꯗꯨꯅ ꯂꯩꯔꯤ ꯁꯥꯐꯕꯅ ꯃꯃꯤꯠ ꯑꯗꯨꯅ ꯃꯌꯥꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯃꯌꯥ ꯁꯛꯍꯦꯟꯕꯤ ꯃꯌꯥ ꯑꯩꯅ ꯅꯪꯕꯨ ꯄꯥꯝꯖꯔꯛꯄ ꯅꯨꯡꯁꯤꯖꯔꯛꯄꯁꯦ ꯃꯇꯝ ꯐꯅ ꯀꯨꯏꯔꯦ ꯑꯩꯅ ꯅꯐꯝꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯐꯣꯡꯗꯣꯛꯂꯕꯁꯨ ꯅꯪꯅ ꯌꯥꯕ ꯀꯧꯕ ꯁꯨꯛꯂꯩ ꯂꯩꯇꯦ ꯉꯁꯤꯗꯤ ꯈꯪꯒꯅꯤ ꯅꯪꯕු ꯐꯥꯗꯨꯅ ꯍꯦꯛꯇ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯔꯒꯗꯕꯅꯤ ꯉꯁꯤꯗꯒꯤ ꯅꯪꯁꯦ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯗꯕꯅꯤ ꯁꯥꯐꯕ ꯑꯩꯅ ꯅꯤꯡꯈꯤꯕ ꯄꯥꯝꯈꯤꯕ ꯄꯣꯠꯁꯛ ꯑꯃꯗ ꯉꯁꯤ ꯐꯥꯎꯕ ꯐꯪꯗꯅ ꯇꯣꯛꯇ꯭ꯔꯦ ꯐꯔꯦ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯃꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯂꯒꯦ ꯁꯥꯐꯕꯅ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯁꯒꯣꯜ ꯃꯊꯛ ꯑꯗꯨꯗꯒꯤ ꯀꯨꯝꯊꯈ꯭ꯔꯦ ꯑꯗꯨꯒ ꯁꯒꯣꯜ ꯑꯗꯨꯕꯨ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯈꯝꯂꯝꯃꯤ ꯁꯣꯝꯗꯅ ꯃꯌꯥ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯂꯥꯡꯇꯛꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯁꯒꯣꯜꯅ ꯈꯥꯝꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ ꯁꯒꯣꯜꯒꯤ ꯃꯈꯣꯜ ꯑꯗꯨꯕꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯂꯥꯡꯇꯛꯅꯈ꯭ꯔꯦ ꯁꯒꯣꯜ ꯑꯁꯦ ꯃꯍꯥꯛꯀꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯩꯕꯨ ꯎꯅꯕ ꯑꯩꯒꯤ ꯅꯥꯛ ꯑꯁꯤꯗ ꯃꯍꯥꯛ ꯂꯥꯛꯂꯕ ꯃꯥꯜꯂꯤ ꯅꯨꯡꯉꯥꯏꯖꯔꯦꯗ ꯉꯁꯤꯗꯤ ꯊꯃꯣꯏ ꯄꯦꯟꯅ ꯌꯦꯡꯖꯒꯦꯀꯣ ꯑꯁꯨꯝꯅ
mabuning adu langtakna leiri. Mahaki mamangda nupa ama sangsilaktuna leplakle haibasi mahak khanglami adubu ikai thibi saduna mamai adu leimaida nontaduna lei. Saphabana khali ai lakpasida ikai riba haido oiramale adubu ngasidi aigi thamoyase pangtharoi. Rajkumar sakhenbagi makhutta mahakpu takhijringai aina pukhidaba yade. Saphabana makhol thokna hai maya ai lakle. Mamai lukthaduna leiramba maya tarakliba khonjel aduda angakpa amaga loinana phat yengkhalakle. Sakhenbagi mahutta Saphabana oina leptu leiramba aduda pukhagolai aduga makhol adu khara kanna hai. Nang karigi mafam asida laklibano mafam asida lakano nang jakro mafam sidagi nang jakro. Hai ai si kanano haiba nang masa khangdabra ha hengoda atumna haiba yabro. Nang dimi phattani ai nangon sinaduna wari chaw pamde yam thun sapikro. Aina nangina phamda nusi haina kayara phungjabadubu nangna yaba kawbu leitaba nang naibu hanjin hanjina ikaiba piba natra adubu ngasisu Saphabana lekhiba khongpham adudagi pachi ma phau lengri. Taningde nangge adugung wado ai taningde aina mukasu hairibasini mafam asi thadoktuna nang yamna thuna chakro. Aina nangbu phaduna pugani nangbu aigi yungi mau hengani. Asi haiduna makut aduna mayagi makut aduda tap phai mayana lawi. He thado aigi khut angasi thado aina phajana haringasida nang yadrapadi nangge phaba khak oiroi thado thuna thado haibani. Aina sena paikrab khudang asibu aina amuk hana thadokadab nate ikhut asidagi kanana sunangbu munba ngamlo nangbu aina puragadabani. Saphabana mayabu makhudang adu paiduna singthorakle mayana makhol thukna lauzai. Pangal solabi nupigi mapokta poklubana nupa mangondagi nanthokpa ngamjadre. Saphabana magi sagol aduda mayabu chingkhalakle sagol aduda masu kakhalakle. Sagol adu thuna yangna chingyagi lambi adu tamna thaukhirami. Thoibana kaithal tamna thuna yangna chelami aduga mamabok tombida asumna pauk tamlami. Mabok isi mayado nupa amna phaluna sagol da hapaga pukre magi sagol do chingyarom da thaukhre. Wafam asibu tabada tombi magi mathamoi adudi soi laukre. Ha kari haiba haigi sanupi mayabu phakre haiba kari do haribo famasibo. Tombi mafam aduda pakhatkiduna mafam aduda wan thakirami kaithel phamising aduna tombi ki makokta ising yaiduna kanalai kanari. Somdana Rajkumar sakhenbana chingnung aduda sa talubudagi mayumda halage haina tholakpani. Ngasidi sa somda phatre matam sisu kharadi ngali haibu yumda hankrase haibrane ngansungali basibu kanade pamubi mahaki mayumda oina bui tachalukhige thangsiga tensiga phajana yepsilage thune hekti sakrage. Asumna khaladuna mahaki sagol leifam adu tamna lai tanja aduda sagol kana thawbagi makhol amaga nupi amana yamna kana lawbagi makhol amaga mahakna taraknami. Kadai khonjil ain taraklibasina sagolsu kana thau male nupira nupara kanano ne. Mamit aduna akoibaduda koyeng yengi maduda sagol ama chingyagi lambiduda yamna kana thawribdu urami. Sidi masi thawribase oigani mahaki sagol mangsida nupi masu tomugum tawi aina tariba nupigi khonjelase mahaki soidana oigani mahaki se masani yadaba nupi phaba haibado soidana oigani kayada pangjibu nupanu yenguni. Rajkumar sakhenba aigi mitmangda nangna nupi phaba kaina madudi oithoktabani khangani dana nang. Asi haiduna mahaki sagol mathak aduda phat chongkhatki aduga sagol adu thuna yangna thauduna nupadubu tanakri. Saphabana hai lawgano aina lawgano haribase nang tadabra aibu thuna thado sagol ase yam thuna khamo. Aina phajana haringasida yahubana tangi paboini tumi leyo haribasini. Hemi phata hingzaba tangnai bu nupi na haiduna usitaba natra sagol asi khamo nari lerabadi aiga sainasi. Yaduni yengune masil masasiga
ꯃꯌꯥꯅ ꯂꯥꯎꯔꯤ ꯁꯥꯐꯕꯅ ꯁꯒꯣꯜ ꯀꯟꯅ ꯊꯧꯔꯤ ꯁꯛꯍꯦꯟꯕꯅ ꯁꯒꯣꯜ ꯀꯟꯅ ꯊꯧꯗꯨꯅ ꯇꯥꯟꯅꯔꯛꯄꯅ ꯃꯥꯡꯗ ꯁꯒꯣꯜ ꯊꯧꯔꯤꯕꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ ꯃꯍꯥꯛꯅ ꯂꯥꯎꯏ ꯍꯩ ꯁꯒꯣꯜ ꯊꯧꯔꯤꯕ ꯄꯥꯊꯧ ꯅꯪꯒꯤ ꯁꯒꯣꯜꯗꯣ ꯑꯃꯨꯛꯇ ꯈꯥꯝꯃꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯄꯤꯕꯨ ꯃꯁꯥꯅ ꯌꯥꯗꯅ ꯐꯥꯗꯨꯅ ꯄꯨꯔꯤꯕ ꯀꯅꯥꯅꯣꯅꯦ ꯑꯃꯨꯛ ꯇꯨꯡꯗꯒꯤ ꯂꯥꯎꯔꯛꯂꯤꯕꯁꯤꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯇꯨꯡꯗ ꯌꯦꯡꯉꯤ ꯔꯥꯖꯀꯨꯃꯥꯔ ꯁꯛꯍꯦꯟꯕ ꯑꯣꯏꯔꯝꯕꯗꯨꯗ ꯃꯍꯥꯛ ꯈꯪꯂꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯀꯗꯣꯝꯗꯒꯤ ꯎꯍꯧꯔꯤꯕꯅꯣ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯌꯦꯠꯄꯁꯤ ꯃꯊꯧꯅ ꯌꯦꯠꯂꯤꯗꯀꯣ ꯁꯒꯣꯜꯗꯣ ꯊꯨꯅ ꯈꯥꯝꯃꯨ ꯁꯒꯣꯜ ꯈꯥꯝꯕꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯁꯥꯐꯕꯅ ꯑꯩ ꯁꯒꯣꯜ ꯈꯥꯝꯕ ꯌꯥꯗꯦ ꯁꯒꯣꯜ ꯑꯁꯦ ꯊꯨꯅ ꯌꯥꯡꯅ ꯍꯦꯛꯇ ꯊꯧꯈ꯭ꯔꯒꯦ ꯁꯥꯐꯕꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯕꯨ ꯀꯟꯅ ꯊꯧꯔꯤ ꯁꯛꯍꯦꯟꯕꯅ ꯀꯟꯅ ꯇꯥꯟꯅꯔꯛꯂꯤ ꯀꯣꯟꯅ ꯊꯪꯗ ꯁꯛꯍꯦꯟꯕꯒꯤ ꯁꯒꯣꯜꯅ ꯁꯥꯐꯕꯒꯤ ꯁꯒꯣꯜꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯊꯠꯆꯤꯟꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯁꯒꯣꯜꯗꯨ ꯆꯞ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯁꯛꯍꯦꯟꯕꯅ ꯁꯒꯣꯜ ꯃꯊꯛ ꯑꯗꯨꯗꯒꯤ ꯐꯟ ꯆꯣꯡꯊꯔꯛꯇꯨꯅ ꯁꯥꯐꯕꯕꯨ ꯃꯈꯥꯗ ꯆꯤꯡꯊꯩ ꯃꯌꯥꯁꯨ ꯁꯒꯣꯜ ꯀꯨꯝꯊꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩ ꯁꯛꯍꯦꯟꯕꯅ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯄꯤ ꯐꯥꯔꯤꯕꯗꯤ ꯑꯗꯨꯁꯨ ꯔꯥꯖꯀꯨꯃꯥꯔ ꯁꯛꯍꯦꯟꯕ ꯑꯩꯒꯤ ꯊꯃꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯅꯪ ꯁꯤꯅꯤꯡꯕ꯭ꯔꯥ ꯍꯥ ꯑꯩꯅꯁꯨ ꯃꯥꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯑꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯐꯥꯕꯅꯤ ꯃꯁꯤꯗ ꯅꯪꯒꯤ ꯀꯔꯤꯁꯨ ꯅꯊꯧ ꯂꯩꯇꯦ ꯀꯔꯤ ꯑꯩꯒꯤ ꯏꯊꯧ ꯂꯩꯇꯦ ꯍꯥꯏꯕ ꯑꯩꯅ ꯍꯤꯡꯂꯤꯉꯩꯗ ꯅꯈꯣꯏꯒꯨꯝꯕ ꯃꯤ ꯑꯃꯇ ꯂꯩꯕꯥꯛ ꯑꯁꯤ ꯂꯩꯍꯜꯂꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯨꯠꯇ ꯈꯨꯠꯁꯨ ꯊꯥꯡ ꯄꯥꯏꯈꯠꯂꯨ ꯑꯩꯁꯨ ꯄꯥꯏꯈꯠꯀꯦ ꯑꯩꯈꯣꯏ ꯑꯅꯤ ꯊꯥꯡ ꯆꯥꯏꯅꯁꯤ ꯑꯉꯝꯕ ꯃꯤ ꯑꯗꯨꯅ ꯃꯌꯥꯕꯨ ꯂꯧꯅꯁꯤ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯔꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯉꯝꯕ ꯊꯣꯛꯂꯕ ꯅꯪꯒꯤ ꯌꯩꯕꯤ ꯊꯋꯥꯏ ꯑꯗꯨꯕꯨꯗꯤ ꯈꯛ ꯍꯤꯡꯂꯣꯏꯀꯣ ꯑꯁꯨꯝꯅ ꯃꯌꯥꯕꯨ ꯅꯨꯡꯁꯤꯖꯕ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯥꯡ ꯆꯥꯏꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯊꯥꯡꯗ ꯇꯥꯗ ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯛ ꯉꯥꯛꯇꯅꯤ ꯁꯛꯍꯦꯟꯕ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯊꯥꯡ ꯌꯥꯟꯅꯔꯤ ꯁꯥꯐꯕꯁꯨ ꯃꯌꯥꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯈꯪꯖꯕ ꯃꯍꯩ ꯈꯨꯗꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯊꯥꯡ ꯌꯥꯜꯂꯤ ꯑꯗꯨꯕꯨ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨꯗꯤ ꯇꯁꯦꯡꯅ ꯄꯥꯈꯠꯂꯤ ꯀꯔꯤꯒꯨꯝꯕ ꯄꯥꯝꯃꯨ ꯃꯥꯅ ꯃꯤꯐꯠꯇ ꯃꯥꯒꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯕ ꯅꯪꯕ ꯊꯣꯛꯂꯕꯗꯤ ꯑꯩꯕꯨ ꯑꯁꯨꯃꯛ ꯃꯤꯐꯠꯇ ꯃꯥꯒꯤ ꯃꯈꯨꯠꯇ ꯇꯥꯈ꯭ꯔꯖꯔꯥ ꯃꯗꯨ ꯌꯥꯔꯣꯏ ꯑꯩꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯃꯌꯥ ꯃꯕꯨꯅꯤꯡ ꯑꯗꯨꯗ ꯁꯦꯝꯕꯤꯕ ꯃꯍꯥꯛꯄꯨ ꯆꯦꯠꯅ ꯅꯤꯡꯖꯔꯤ ꯑꯁꯨꯝꯅ ꯁꯛꯍꯦꯟꯕ ꯑꯃꯗꯤ ꯁꯥꯐꯕ ꯃꯈꯣꯏ ꯑꯅꯤꯅ ꯊꯥꯡ ꯌꯥꯟꯅꯔꯛꯄꯁꯤꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ ꯃꯇꯝ ꯑꯁꯤꯗ ꯁꯛꯍꯦꯟꯕꯅ ꯃꯥꯒꯤ ꯍꯩꯖꯕ ꯑꯔꯣꯟꯕ ꯂꯧ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯔꯛꯂꯤ ꯅꯪꯅꯗꯗꯤ ꯉꯝꯍꯜꯂꯔꯣꯏ ꯁꯛꯍꯦꯟꯕ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯍꯜꯂꯒꯦ ꯌꯦꯠ ꯊꯪꯕ ꯃꯈꯣꯡ ꯑꯗꯨꯅ ꯃꯃꯥꯡ ꯑꯗꯨꯗ ꯅꯝꯗꯨꯅ ꯊꯥꯡꯖꯤꯜꯂꯤ ꯊꯥꯡ ꯄꯥꯏꯕ ꯃꯈꯨꯠ ꯌꯦꯠ ꯑꯗꯨꯅ ꯃꯈꯥꯗꯒꯤ ꯃꯊꯛ ꯇꯝꯅ ꯍꯥꯏꯒꯠꯂꯛꯂꯒ ꯃꯈꯨꯅꯤꯡ ꯑꯗꯨꯅ ꯁꯥꯐꯕꯒꯤ ꯃꯈꯥꯗꯪ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯌꯩꯁꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯕꯗ ꯁꯥꯐꯕ ꯃꯅꯤꯡꯗ ꯈꯣꯡꯐꯝ ꯈꯔ ꯍꯟꯗꯣꯛꯏ ꯇꯟꯖꯥ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯁꯛꯍꯦꯟꯕꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯁꯥꯐꯕꯒꯤ ꯃꯕꯨꯛ ꯃꯄꯥ ꯑꯗꯨꯗ ꯊꯨꯝꯅ ꯊꯤꯟꯖꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯕꯗ ꯁꯥꯐꯕ ꯂꯩꯃꯥꯏꯗ ꯊꯣꯛ ꯍꯥꯏꯊꯈ꯭ꯔꯦ ꯈꯞ ꯈꯞ ꯆꯣꯡꯅꯝꯂꯒ ꯃꯍꯥꯛ ꯁꯤꯈ꯭ꯔꯦ ꯈꯪꯂꯕ꯭ꯔꯥ ꯑꯗꯨꯅꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯪꯅꯁꯨ ꯑꯩꯒꯤ ꯃꯌꯥꯕꯨ ꯐꯥꯗꯨꯅ ꯄꯨꯔꯝꯕ ꯍꯧꯖꯤꯛꯇꯤ ꯅꯊ꯭ꯋꯥꯏꯗ ꯃꯥꯡꯂꯦꯗꯅ ꯁꯤꯔꯣ ꯅꯪꯒꯨꯝꯕꯁꯤꯗꯤ ꯁꯤꯔꯒ ꯐꯒꯗꯧꯕꯅꯤ ꯁꯛꯍꯦꯟꯕꯅ ꯃꯌꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯃꯌꯥ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯩꯔꯕꯁꯤꯗꯤ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯃ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯈꯤꯒꯗꯧꯔꯤꯕꯅꯤ ꯏꯕꯣꯛ ꯁꯤ ꯀꯞꯂꯒꯅꯨ ꯃꯇꯝꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯅꯌꯨꯝꯗ ꯍꯟꯈ꯭ꯔꯒꯅꯨ ꯑꯩꯒꯤ ꯅꯥꯛꯇ ꯑꯣꯏꯅ ꯂꯩꯔꯨꯁꯤ ꯏꯃꯥꯗꯤ ꯃꯤ ꯊꯥꯗꯨꯅ ꯄꯥꯎ ꯍꯥꯏꯂꯨꯔꯒꯦ ꯑꯩ ꯏꯁꯦ ꯆꯤꯡꯌꯥꯁꯤꯗ ꯀꯨꯏꯅ ꯂꯩꯊꯅꯤꯡꯗꯦ ꯃꯌꯥ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯥꯁꯨ ꯌꯥꯔꯤ ꯁꯛꯍꯦꯟꯕꯅ ꯃꯌꯥꯕꯨ ꯃꯥꯒꯤ ꯁꯒꯣꯜ ꯃꯊꯛ ꯑꯗꯨꯗ ꯊꯥꯡꯒꯠꯄꯤꯔꯤ ꯃꯍꯥꯛꯁꯨ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯈꯠꯂꯛꯂꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯍꯔꯥꯎꯅ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯕꯤ ꯃꯌꯥꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯀꯣꯅꯨꯡ ꯇꯝꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ